I video amakatanga share tawjarake sise akoigi love manifestation gi matangdani ko love manifestations hairagadi relationship phattaba adumba haitar ko adumba gi matangda koina kai kai sum tawba yage haibado haitar ko phanaba hojik ainga loinariba mi husband wife oiro natraga haidi khangnaraga leiba daga leina ko waga ithinungai na ngangna daba natraga haidi argument adum tawleba ko pado adumba mayam do improve oina bagi katang symbol khara number khara I share toge ko aduga kai kai tawba yage haibado adumaga ko samna habda khoi first ko hadi number ma share tawjarake ko sise pau phauna daba gumba ga leina ko hadi inthinungai wari sha daba ko taba natraga hadi call se wari je inthinungai sumja sha daba hai tare aduma lere ko aduga natraga hadi even hadi contact phaw da dum loina mak tatna ba phibam da leire na khalase ba adu aina di pame ba sigi pot se hadi ibaini se fazana wari shana ba fazana amu loina ba hai ba do time pam ba dina adu gi ta adu taragadi number ama ko aham ba number ama share to rak ko sise sise akoina call manifestation connect manifestations haina khalasu yare ko do sigi number se kain sketch pen ige ko red machu na ige haidi ngasai gi machu se hai petang haidi ai video hana dagi yang poi ta gadi khangbiram gani ko haidi green money related issues red kumba sinna ko akoi relationship love relationship sugumba gi matang dum sinabni ko aduga blue kumba sina health ki atai leina exam ke ka lebo ko pasuguma me am se gi ado red sina iga dab se ko haidi si gi number se ai gi kaino da ibiyo ko khutang da ibiyo khutang da haragadi sai se da iyo ba sai se da natraga ai gi phi manungum ba da hai tar phi manung ai di oi thong ba sai ta han gadam ni ko ta ba de si se khoina hai di call manifestation gi hai tar ko aham da ko number se kaino hai kan se da ko number 8 ko 8 2 4 6 3 7 2 1 chanting to rosyo ko minute manga taradang chanting to rosyo ko 8 2 4 6 3 7 2 1 hain taraga chanting taraga haidi aigi mind do di khandoi nang sai intention do di ai sigi mi siga phazana loina bana traga wari shaba khot pai no ko hadi no keno gi akoi gi hadi call manifestation to bogi number hai tare ko sisna sida leire ko hambagi keno sinna ko amana kamai to ge hadi relationship yamna phahan ge haraga ti ko hadi amuka hena hojik lei di ba phibam sida ge moi phahan ge haraga ti ko si yong ko si je rose perfume ne ko hadi macha wena smaina thokpani ko sise akoina moina keno haibane ittar raina haibane sise ko hadi akoi manipur da gali gumba leina ko moida hangoba hadi rose ittar yawbra na hangoba hadi ngasagi kaino do nataba akoi gi bottle chawba daga leina ko hadi kaino adum nataba do ko macha sine henna ko manam sunu shibane mamna sisina manam kan bane mamna ado just mamingi katang faina sopa matam do manam do dum kaino taro lega dabdo ado sigi rose ki perfume se ko kaino do biyo akoi gi khudang da ko haidi khudang ani sida taibi badum sisina haidi sisida so mu ko angai gi relationship akhaba track to bus tor kani bas sisima to biar ko ani subada aduga ahum subada ko ai hapetang kaino hai tar ko symbol ama share to ko sigi symbol se aina yi aga dum ai gi table dani khangde na tra ai like marak dani khangde na tra ai gi bag kumba da hapaya ko adu symbol se kaino hai kan se ko maming gi thabiyo ko sida ai gi maming hai tar ko nangi maming har se ko sida ko somgi ming se ko aduga makhadana aigi mi dugi hai tare ko partner maming hai tare ado ye pasina kaino ye kada v ye ko hamba da haidi v gi type ta ko smaina silere ko somdagi minus chinga aga somda chingkat pero aduga same amuka susmaina muching khalaga pull up ko sigi symbol simagi ega ko koina keno to bibe ko hadi thamba yai ko aduga thamba sida ngasai gi sigi symbol siga kona na ko hadi page ama da page macham da isi si ire na khalase ko ada di maning thangba jaga da ko number amaga iyoba number igadap si kaino 5 2 8 4 3 2 sisina amani ko sisina khoina call ngai raga leibadugi oina oidene ko hadi pau phongna taban chinoina aduga sisina sisi dum hauji leiriba kolio dum phajana su leibado amu hena leina ba ko smain taraga sembiraga dum chema chedam da hapaga aigi wallet ta kai da hapaswe natraga akoi gi jaga ma phom chana upuda thambira swe ko sisi maga to bibe ai ko